Matam aduda paliba yaitong kamdongba amasung mapalamdagi changakpa karbawalasinga manaraga kusigi oiba chaktangba thokiba thodok aduda leikhidraba miyoisingi imung manunggi miyoisingda achamba khudonpot sinjalangjarbi maikaidagi khudon tambagi tanja adu logjage ahambada kausinjage leikhidrabi ichem saklabi nongmai kapam pramodinigi imung manunggi miyoising yaurgadi mafam asumna lekhat pirakduna sinjalangjarbagi maikaidagi tamjariba achamba khudonpot asibu lobiranaba nolongna kopsinjari amutanga hana kopsinjage lekhidrabi ichem saklabi nongmai kapam pramodinigi imung manunggi miyoising yaurabadi sinjalangjarbagi maikaidagi tamjariba achamba khudonpot asi lobiranaba mafam asumna leksinbiraknaba niksingjari mafam asida leitri haina longzaraga makha tarakpada lekhidraba ibung saklaba waikhom nilamanigi imung manunggi miyoising yaurabadi sinjalangjariba asomda lekhatpiraktuna sinjalangjarbagi maikaidagi tamjariba achamba khudonpot asibu lobiranaba lekhidraba waikhom nilamanigi imung manunggi miyoising mafam asomda kopsinjari laktre haina longzaraga mathang amuk kopsinjage lekhidraba ibung chaklaba oinamnaba kumagi miyoising yauragadi phamak thak asida kakhatpiraktuna achamba khudonpot asi lobiranaba lekhidraba oinamnaba kumagi imung manunggi miyoising kopsinjari adungai ingkum jalising mga chamapan buga mga August ki tarik kun tare numit aduda thokiba tamthiraba ningsingbada tujuningai uiraba thodok aduda lekhidraba ibung saglaba oinamnaba kumagi imung manunggi ipu leksinbiraktuna achamba khudonpot asi lobiraba matamda leksinbiriba miyamna pungning thogatpinaba sinjalangjariba maikaidagi namukna niksingjari khudonpot asi kusimnabinabagidamagta kopsinjari Presidente Fumam lang leksinbiriba ibung hawijan salama mitebo khudonpot asi bibinaba namukna niksinjari lekhidraba oinamnaba kumagi imung manunggi nakhatpirakiba mingoy na hagacharabada ipu oinam dili kumana thorom asiga nathaukiba thodok aduga mari leinaba wafam kharadang thambiramnaba ipu niksingjari Maran da mutuka da shi ne su ne da wani shi ba
mawon asida yembiragi mapura mutu purangani ayang asi Winam da umagi marong pani koi ima ani chu agi dadana kumar sina ima ani macam pani aina ima tombigi macam pani adu aina minjing jabada agi dada si yang sang thoba mana ning gi bothabukta panthok pragati wai da wadum da thona phaba lupa moina dum okay bani itu karena semuanya yung dagi di tasya na ini macam ni pada dhani printing computer typewriting itu nama type tambah ni set kira buka siapa thoko si thoki bani aduh Layuri ba macam mana weba, macam macam weba pun nanti yang dia madu rampai ni tertarik sekali malam di. Ini ba ini untuk thawai ketok pun nampak sih, atang madu. Ini yang mau tarik sebagai mana tanah. Miu boy nak pomok pada ini ba ini nampak kereng bukan tang tahu maga tahu mungkin baik sih, atang pun sih ini loh. Kau kau ini betul sih dah. Saya sagi dan nanti nak jadi bagi orang tenggi. Hari ini makra tenggi, tahu macam mana jumpa raya ni kan. Biar itu pokok pencisi, itu pokok ni. Boleh kerja pokok pencisi dah. Jadi bagi nanti kerana orang tenggi tahu mana baik ni. Ayah mungkin nanti tak saja. Saya agak macam. Thagachari pubu mafam asida lembiragliba mahiroi isa isagi phamam langda election biduna thorom asi hawbadagi loiba phawba yawbibada maphan biu haiduna amuka swana niksing jari makha tarakpada lekhidraba ibung saglaba election chawbangi ibung manungi mioi yawrgadi mafam asomda lekhat praktuna tamchari ba khud achamba kudom por asi labiranaba niksing jari amutang gahanan niksing jage lekhidraba laisham chawbangi imung manungi mioi yawrgadi hambak thak asom de lengkhat biaktuna achamba kudom por asi labiranaba niksing jari mafam asida leitre haina lawjaraga makha tarakpa thorom parimda amuka hana tanja du lawjanabagi tanja dum lawjage makha tarakpoina Guest of honor gi phampham langda lengsing biriba mingoina hanga